ngasi ing kumza lising ani kunmari September gi tang kunmathoi thangja nimitni nimit asida aihakna khwaigi mafamda thamjagadoriba si akhoi malemda leiriba maitai khudingmakna chorak khangminafam thoi haina khanjaba kayagi manungda akhoi Manipuri Khori role saitabu akhoi hudokpiramba haitare lamyan biramba singi manungda ama oiriba akhoi KAVIRATNA Dr. LAMABAM KAMALGI magi punsi amasung magi matamgi matangdani thamjagadoriba asi aihakna phongjaramba thagi chepong akhoi SANATHONG 1999 gi June da phongjakhiba akhoi issue da yawkhiba ngasi khwaina Manipur gi hauji khwaina su sakhang nabiriba ikai khumnajaraba scholar Professor Nongmaithem Tombi Singh na ibiba akhoi Kavi Dr. KAMALGI punsi amasung matam haiba wareng adu pathok chagadoribani adu wareng asi yamna sangba ji mapung su phai haina khanjai adu masi akhoi saruk ani thokna tangkak ani thokna thamjage masibu tabi gadoriba akhoi khwaigi mafamda Sanathongi Manindra konsam aihakna ahanbada nolukna khurumjage adu oja ikai khumnajaraba oja Professor Nongmaithem Tombi Singh na iba Sanathongi 1999 gi June gi issue da yawhiba chefong khutfong da yawhiba Kavi Dr. KAMALGI punsi amasung matam haibasigi saruktagi ahanba saruk oina ai matek khara ai pathokjage magi Dr. Kavi Dr. KAMALGI poknafam Kanchipur Manipur gi itihas ta yamna maru oiriba mafam Kanchipur ni lamnungsi asibu amukke henna kalpana gi machu sangduna amar ohelami Kalidas ki Ujjaini Wordsworth ki Lake District Thomas Hardy gi Wessex R.K. Narayan gi Malgurina chingbagi matawgumna Kavi Kamalna magi upanyas Madhavi amasung saireng lay parengda Kanchipurbu kaungai naroidaba mawongda yamna nungsina yeklami mahaki Kanchi Lekol Kanchi Kokil Haibok Singh Chandra Nadi Chingya Leihau kanana kauba ngamgadi punamaki mathakta Kanchi gi Madhavi Urirai Biren Dhiren Sasi Bhuvon Mapana chingba kalpana sagatpa charitra sing asi ahingba taibang migum apabagi thamoi kachinda chahi kayasi mutpa naidana yektuna thamlakli masigi mathakta Kanchipur itihas ka sagon naraklaba lamdamni Sri Bhaiga Chandra na palingai Christapta 1779 da mafam asida konung oina prithivida phawraba jagoi ras haudok pirambani Gambhir Singh Maharaj na su 1827 da Kanchipur da konung oikhi 1835 da Chandrakirti Maharaj gi matamdana mafam sida Kalidaman sanakhi Churachan Maharaj na su Kanchipur bu kalen thagi konung ohelami konung ohelamba wafam asi Madhavi da akhoi Kavi Kamal na iba Madhavi da haujikti Kanchipur da Manipureshwar Srijut Churachan Maharaj gi ani subak konung semle haiduna palami hojik na mafam masida Manipur Vishwavidyalay Manipur University leiri asigumba Imphal dagi chaurakna kilometer 9 lom chatlaga Langthabal gi manungda leiriba Langthabal kunja mayai laikai lamabam leirak ahanbadadi masi saugaijam leirak haina korami akhoi Dr. Kamal na leikhidraba matungda lamabam leirak haina khangna rakhibani hariba mafam masida Christapta 1900 edilising amaga chamapan gi March 3 lamdagi nipani panba thangja numita Kavi Dr. LAMABAM KAMAL taibang panda khongda rakhi Langthabal kunja laikai ahum na sai makha laikai mayai laikai amasung awang laikai Dr. Kamal gidi mayai laikai ani suba lanjau mamang Dr. Kamal na pokpa matam asida Langthabal gi konung asi atek akai na thanlami adubu Langthabal gi
ꯃꯤꯡꯆꯠꯇꯤ ꯃꯌꯦꯡ ꯇꯥꯔꯝꯗ꯭ꯔꯤ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯅ ꯅꯨꯡꯁꯤꯅ ꯅꯥꯎꯀꯣꯟꯕꯤꯔꯤꯕ ꯅꯤꯡꯊꯤꯖꯔꯕ ꯂꯝꯗꯝ ꯑꯃꯅꯤ ꯂꯪꯊꯕꯥꯜꯗ ꯃꯃꯤꯡ ꯆꯠꯂꯕ ꯄꯨꯈ꯭ꯔꯤ ꯑꯍꯨꯝ ꯂꯩ ꯔꯥꯁꯃꯟꯗꯜ ꯑꯄꯥꯟꯕꯤ ꯄꯨꯈ꯭ꯔꯤ ꯑꯃꯁꯨꯡ ꯍꯥꯎ ꯃꯆꯥ ꯅꯠꯇ꯭ꯔꯒ ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯄꯨꯈ꯭ꯔꯤꯁꯤꯡ ꯑꯁꯤ ꯀꯨꯝꯕꯤ ꯀꯥꯂꯦꯟ ꯏꯁꯤꯡ ꯑꯃꯠꯇ ꯀꯪꯂꯝꯗꯦ ꯌꯥꯝꯅ ꯂꯨꯔꯕ ꯂꯥꯏꯐꯝꯅꯤ ꯍꯥꯏꯅꯁꯨ ꯂꯧꯅꯔꯝꯃꯤ ꯅꯤꯡꯊꯦꯝ ꯄꯨꯈ꯭ꯔꯤ ꯑꯁꯤꯗꯗꯤ ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯁꯥꯠꯂꯤ ꯍꯥꯏꯅ ꯐꯥꯎꯕ ꯊꯥꯖꯅꯔꯝꯃꯤ ꯈꯨꯜꯒꯤ ꯏꯁꯤꯡ ꯇꯥꯡꯂꯛꯂꯕ ꯃꯇꯝꯗ ꯑꯀꯣꯏꯕꯒꯤ ꯃꯤꯌꯥꯝꯅ ꯄꯨꯈ꯭ꯔꯤꯁꯤꯡ ꯑꯁꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯅꯔꯝꯃꯤ ꯂꯪꯊꯕꯥꯜꯒꯤ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯄ ꯂꯩꯍꯥꯎ ꯂꯩꯔꯦꯜꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯆꯤꯡꯌꯥ ꯂꯩꯍꯥꯎꯗ ꯗꯥꯛꯇꯔ ꯀꯃꯜꯅ ꯑꯁꯨꯝꯅ ꯁꯩꯊꯥꯔꯝꯃꯤ ꯄꯔꯤꯖꯥꯠꯀꯨꯝꯅ ꯑꯃꯔꯥꯕꯇꯤꯒꯤ ꯁꯤꯡꯉꯦꯟꯁꯤ ꯃꯃꯤꯡ ꯆꯠꯂꯤ ꯂꯩꯀꯣꯜꯗ ꯀꯥꯟꯆꯤꯄꯨꯔꯒꯤ ꯂꯩꯍꯥꯎ ꯂꯩꯔꯦꯟ ꯁꯣꯟꯅꯔꯤ ꯃꯇꯝ ꯑꯃꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯅ ꯉꯥꯛꯂꯝꯃꯤ ꯂꯩꯈꯣꯡꯗ ꯑꯄꯣꯝꯕ ꯂꯩ ꯑꯅꯧꯕ ꯃꯅꯥ ꯃꯥꯡꯍꯜꯂꯝꯗꯦ ꯑꯔꯦꯝꯕꯗ ꯃꯍꯥꯀꯕꯤ ꯑꯉꯥꯡꯍꯜꯅꯁꯨ ꯃꯥꯒꯤ ꯌꯦꯠ ꯊꯪꯕ ꯂꯪꯊꯕꯥꯜꯒꯤ ꯂꯩꯍꯥꯎ ꯂꯩꯔꯦꯟ ꯇꯨꯕ ꯍꯥꯏꯕ ꯁꯩꯔꯦꯡꯗꯁꯨ ꯂꯩꯔꯥꯡ ꯑꯁꯤꯒꯤ ꯃꯇꯤꯛ ꯃꯒꯨꯟꯕꯨ ꯐꯖꯅ ꯁꯩꯊꯥꯔꯝꯃꯤ ꯀꯥꯟꯆꯤꯄꯨꯔꯒꯤ ꯃꯣꯏꯔꯥꯡ ꯂꯥꯏꯖꯤꯗ ꯂꯩꯆꯤꯟ ꯈꯦꯠꯅ ꯋꯥꯡꯂꯕ ꯈꯝꯕ꯭ꯔꯥꯡ ꯄꯥꯝꯕꯤ ꯑꯅꯤ ꯍꯧꯕ ꯂꯩꯍꯥꯎ ꯂꯩꯔꯦꯟꯅꯤ ꯌꯦꯠ ꯊꯪꯕ ꯑꯃꯁꯨꯡ ꯑꯣꯏ ꯊꯪꯕ ꯄꯥꯃꯦꯜ ꯑꯅꯤꯃꯛ ꯌꯥꯝꯅ ꯆꯥꯎꯏ ꯃꯤ 4-5ꯅ ꯀꯣꯟꯕ ꯊꯨꯡꯂꯝꯗꯦ ꯀꯥꯗꯨꯅ ꯍꯦꯛꯄꯁꯨ ꯉꯝꯗꯦ ꯊꯧꯔꯤꯅ ꯀꯥꯏꯋꯥ ꯍꯥꯏꯕꯗꯤ ꯀꯩꯔꯥꯛ ꯁꯥꯔꯒ ꯀꯥꯟꯅꯔꯝꯃꯤ ꯃꯆꯨ ꯑꯅꯤꯅꯤ ꯁꯅꯥ ꯑꯃꯁꯨꯡ ꯂꯨꯄꯥ ꯃꯥꯟꯕ ꯃꯤ ꯀꯌꯥ ꯌꯦꯡꯕ ꯑꯃꯁꯨꯡ ꯍꯦꯛꯄ ꯂꯥꯛꯅꯔꯝꯃꯤ ꯆꯤꯡꯌꯥ ꯂꯩꯀꯣꯜ ꯑꯁꯤꯗꯁꯨ ꯃꯍꯧꯁꯥ ꯁꯟꯒꯥꯔꯤ ꯇꯣꯡꯗꯨꯅ ꯑꯊꯥꯞꯄꯗꯒꯤ ꯃꯤ ꯀꯌꯥ ꯂꯥꯛꯇꯨꯅ ꯂꯩ ꯍꯦꯛꯄ ꯊꯤꯕ ꯂꯥꯛꯅꯔꯝꯃꯤ ꯍꯩꯕꯣꯛ ꯆꯤꯡꯗ ꯃꯍꯥꯗꯦꯕꯒꯤ ꯈꯨꯕꯝ ꯑꯃ ꯂꯩꯔꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯌꯥꯎꯁꯪꯅ ꯆꯤꯡꯕꯗ ꯆꯤꯡ ꯀꯥꯗꯨꯅ ꯃꯍꯥꯗꯦꯕ ꯈꯨꯔꯨꯝꯅꯔꯝꯃꯤ ꯃꯥꯙꯕꯤꯗ ꯌꯥꯎꯔꯤꯕ ꯆꯤꯡꯒꯣꯏ ꯕꯥꯔꯨꯅꯤ ꯑꯁꯤ ꯍꯩꯕꯣꯛ ꯆꯤꯡꯗ ꯃꯍꯥꯗꯦꯕ ꯈꯨꯔꯨꯝꯕ ꯑꯗꯨ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯍꯧꯖꯤꯛ ꯆꯤꯡꯒꯤ ꯑꯀꯣꯏꯕꯗ ꯍꯧꯈꯨꯜ ꯇꯥꯔꯤ ꯃꯃꯥꯡꯉꯩꯗ ꯀꯣꯅꯨꯡ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯅꯕ ꯆꯧꯀꯤꯗꯥꯔ ꯊꯅꯝꯃꯤ ꯗꯥꯛꯇꯔ ꯀꯃꯜꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯂꯪꯊꯕꯥꯜ ꯀꯣꯅꯨꯡꯗ ꯇꯣꯏꯅ ꯆꯠꯂꯝꯃꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯆꯠꯇꯨꯅ ꯁꯥꯟꯅꯃꯤꯟꯅꯔꯝꯃꯤ ꯎꯈꯣꯡꯗ ꯍꯤꯞꯇꯨꯅ ꯐꯖꯔꯕ ꯗ꯭ꯔꯤꯁ꯭ꯌ ꯌꯦꯡꯒꯜꯂꯝꯃꯤ ꯅꯣꯡꯃ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡꯅ ꯍꯤꯞꯂꯒ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ ꯃꯃꯥꯟꯅꯕꯅ ꯀꯩꯗꯧꯔꯕꯅꯣ ꯍꯪꯂꯛꯄꯗ ꯗꯥꯛꯇꯔ ꯀꯃꯜꯅ ꯍꯩꯅꯧ ꯃꯅꯥ ꯃꯁꯤꯡ ꯊꯤꯔꯤꯕꯅꯤ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ ꯀꯃꯜꯗꯤ ꯆꯦ ꯃꯆꯦꯠ ꯑꯃ ꯄꯥꯏꯔꯒ ꯏꯁꯤꯟꯕ ꯈꯣꯠꯆꯤꯟꯕ ꯑꯁꯤ ꯇꯠꯇꯅ ꯇꯧꯏ ꯃꯁꯤ ꯃꯥꯒꯤ ꯍꯩꯅꯕꯤ ꯑꯃ ꯑꯣꯏꯔꯝꯃꯤ ꯗꯥꯛꯇꯔ ꯂꯥꯏꯁ꯭ꯔꯝ ꯀꯤꯔꯇꯤꯅ ꯃꯇꯥꯡ ꯑꯃꯗ ꯍꯥꯏꯔꯝꯃꯤ ꯀꯃꯜꯗꯤ ꯀꯔꯤꯒꯨꯝꯕ ꯃꯇꯥꯡꯗ ꯃꯊꯟꯇ ꯐꯝꯂꯒ ꯄꯦꯟꯁꯤꯜꯅ ꯂꯥꯏꯁꯨ ꯌꯦꯛꯇꯨꯅ ꯂꯩꯔꯝꯕ ꯌꯥꯎꯏ ꯀꯃꯜꯒꯤ ꯄꯣꯛꯅꯐꯝ ꯂꯥꯡꯊꯕꯥꯜ ꯀꯨꯟꯖꯒꯤ ꯃꯔꯝꯗ ꯃꯆꯥꯅꯤꯄꯥ ꯕ꯭ꯔꯖꯦꯟꯗ꯭ꯔ ꯂꯃꯥꯕꯅ ꯏꯔꯤ ꯈꯨꯜ ꯑꯁꯤ ꯂꯧꯎ ꯁꯤꯡꯎꯕꯒꯤ ꯁꯤꯟꯐꯝꯅ ꯃꯔꯨꯑꯣꯏꯕ ꯂꯝꯗꯝꯅꯤ ꯁꯣꯍꯔꯒꯤ ꯅꯤꯜ ꯈꯣꯡꯕ ꯆꯔꯥꯡꯅꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯅꯤꯡꯕꯨ ꯆꯤꯡꯊꯣꯛꯈꯤꯕ ꯈꯣꯏꯗꯧ ꯁꯥꯎꯒꯠꯍꯟꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯀꯤ ꯃꯅꯤꯜ ꯂꯝ ꯑꯁꯤꯗ ꯀꯌꯥ ꯐꯪꯗꯦ ꯃꯐꯝ ꯑꯁꯤꯒꯤ ꯄ꯭ꯔꯀ꯭ꯔꯤꯇꯤꯒꯤ ꯈꯨꯠꯁꯦꯝꯒꯤ ꯇꯝꯄꯥꯛꯇ ꯏꯪꯅ ꯇꯞꯅ ꯌꯥꯇꯥꯖꯕꯤ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯎꯃꯪꯅ ꯃꯥꯒꯤ ꯃꯐꯝ ꯆꯥꯕ ꯌꯦꯡꯗꯨꯅ ꯄꯣꯊꯥꯔꯤꯕ ꯂꯝꯗꯝꯅꯤ ꯁꯍꯔꯗꯒꯤꯁꯨ ꯃꯥꯏ ꯑꯣꯏꯊꯔꯛꯄ ꯈꯨꯡꯒꯪꯒꯤꯁꯨ ꯑꯍꯧꯕ ꯑꯣꯏꯔꯛꯄ ꯁꯍꯔꯒꯤꯁꯨ ꯂꯥꯞꯇꯕ ꯈꯨꯡꯒꯪꯗꯁꯨ ꯅꯛꯁꯤꯜꯂꯛꯄ ꯑꯅꯤꯒꯤ ꯂꯪꯗꯥꯏꯒꯤ ꯂꯝꯗꯝꯅꯤ ꯃꯐꯝ ꯑꯁꯤꯒꯤ ꯃꯤ ꯌꯥꯝꯅ ꯆꯝꯃꯤ ꯄꯨꯛꯆꯦꯜ ꯇꯤꯡꯉꯤ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯩ ꯀꯃꯜꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯒꯤ ꯃꯔꯝꯗ ꯑꯁꯨꯝꯅ ꯏꯔꯤ ꯀꯃꯜꯒꯤ ꯑꯄꯣꯛꯄꯒꯤ ꯃꯤꯡ ꯂꯃꯥꯕꯝ ꯖꯥꯇ꯭ꯔꯥ ꯁꯤꯡꯍ ꯑꯗꯨꯒ ꯑꯄꯣꯛꯄꯤꯒꯤꯅ ꯃꯌꯥꯡ ꯏꯝꯐꯥꯜꯗꯒꯤ ꯌꯨꯝꯅꯥꯝ ꯅꯤꯉꯣꯜ ꯂꯩꯔꯤꯛ ꯗꯦꯕꯤ ꯀꯧꯏ ꯁ꯭ꯔꯤ ꯖꯥꯇ꯭ꯔꯥꯒꯤ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯏꯅꯥꯛ ꯈꯨꯟꯕꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯆꯥꯕ ꯊꯛꯄꯗꯤ ꯋꯥꯠꯇ ꯄꯥꯗꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯝꯃꯤ ꯈꯨꯜ ꯑꯁꯤꯗꯗꯤ ꯃꯆꯤꯟ ꯇꯣꯡꯕ ꯍꯥꯏꯕꯗꯨꯅꯤ ꯁꯤꯟꯐꯝꯅ ꯂꯂꯣꯜ ꯏꯇꯤꯛ ꯀꯔꯕꯥꯔ ꯂꯣꯏꯅꯅ ꯂꯥꯏꯔꯤꯛ ꯊꯤꯕꯁꯨꯅꯤ ꯂꯧꯁꯤꯡ ꯎꯕꯒꯤ ꯊꯕꯛꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯇꯧꯔꯤꯕ ꯃꯔꯨꯑꯣꯏꯕ ꯀꯔꯕꯥꯔꯅ ꯆꯨ ꯊꯥꯕ ꯆꯨꯍꯤ ꯁꯨꯝꯕꯒꯤ ꯊꯕꯛꯅꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯀꯛꯆꯤꯡꯅꯆꯤꯡꯕ ꯃꯐꯝꯗ ꯍꯪꯒꯥꯝ ꯃꯔꯨ ꯊꯣꯏꯗꯤꯡꯒꯤ ꯀꯔꯕꯥꯔꯁꯨ ꯇꯧꯔꯝꯃꯤ ꯃꯇꯝꯗꯨꯗ ꯆꯨꯍꯤ ꯇꯤꯟꯗ ꯑꯅꯥ 3 ꯄꯤꯔꯝꯃꯤ ꯐꯧꯅ ꯁꯪꯕꯥꯏꯗ ꯁꯤꯀꯤ ꯄꯤꯕ ꯃꯇꯝꯅꯤ
ꯖꯥꯇ꯭ꯔꯥꯒꯤ ꯏꯪꯈꯣꯜꯗ ꯆꯨ ꯌꯥꯝꯅ ꯊꯥꯔꯝꯃꯤ꯫ ꯀꯃꯜꯅ ꯃꯦꯗꯤꯀꯦꯜ ꯇꯝꯂꯤꯉꯩ ꯃꯇꯝꯗ ꯃꯌꯨꯝꯗ ꯊꯣꯛꯂꯛꯄꯗ ꯑꯁꯪꯕ ꯃꯇꯝꯗ ꯆꯨꯈꯣꯡ ꯁꯦꯡꯂꯝꯃꯤ꯫ ꯑꯄꯣꯛꯄꯤ ꯂꯩꯔꯤꯛ ꯗꯦꯕꯤꯁꯨ ꯀꯩꯊꯦꯜꯗ ꯂꯂꯣꯟꯐꯝ ꯐꯝꯂꯝꯃꯤ꯫ ꯎꯆꯥꯟ, ꯊꯣꯏꯗꯤꯡ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝ ꯀꯌꯥ ꯌꯣꯜꯂꯝꯃꯤ꯫ ꯑꯌꯨꯛ ꯉꯟꯇꯥ ꯃꯣꯏꯔꯥꯡꯈꯣꯝ ꯀꯩꯊꯦꯜꯗ ꯍꯥꯟꯅ ꯀꯥꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯣꯏꯔꯥꯡꯈꯣꯝ ꯀꯩꯊꯦꯜ ꯌꯥꯝ ꯆꯥꯎꯅ ꯀꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯊꯪꯗ ꯂꯤꯂꯣꯡ ꯀꯩꯊꯦꯜꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃꯨꯛ ꯀꯥꯔꯝꯃꯤ꯫ ꯊꯕꯛ ꯀꯟꯅ ꯁꯨꯏ꯫ ꯃꯔꯛ ꯃꯔꯛꯇ ꯁꯣꯏꯕꯨꯝꯅꯆꯤꯡꯕꯁꯨ ꯀꯛꯆꯤꯡꯗꯒꯤ ꯄꯨꯔꯛꯇꯨꯅ ꯌꯣꯜꯂꯝꯃꯤ꯫ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯃꯔꯝ ꯃꯣꯛꯄꯤ ꯃꯩꯇꯩ ꯅꯨꯄꯤ ꯑꯃꯅꯤ꯫ ꯖꯥꯇ꯭ꯔꯥꯒꯤ ꯑꯇꯣꯞꯄ ꯁꯤꯟꯐꯝ ꯑꯃꯅ ꯃꯩꯇꯩꯒꯤ ꯂꯥꯏꯔꯤꯛ ꯊꯤꯕꯅꯤ꯫ ꯃꯃꯤꯡ ꯆꯠꯄ ꯂꯥꯏꯔꯤꯛ ꯊꯤꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯕꯨ ꯂꯩꯀꯥꯏꯅ ꯑꯃꯗꯤ ꯑꯇꯩ ꯂꯝꯗ ꯌꯥꯝꯅ ꯀꯧꯅꯔꯝꯃꯤ꯫ ꯀꯛꯆꯤꯡ ꯌꯧꯅ ꯃꯥꯕꯨ ꯀꯧꯅꯕ ꯌꯥꯎꯅꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯂꯥꯏꯔꯤꯛ ꯊꯤꯕ ꯍꯥꯏꯕ ꯑꯁꯤ ꯌꯥꯝꯅ ꯆꯠꯅꯔꯝꯃꯤ꯫ ꯀꯥꯂꯦꯟ ꯊꯥꯒꯤ ꯄꯣꯊꯥꯕ ꯑꯣꯏꯅ ꯑꯃꯁꯨꯡ ꯃꯦꯔꯥ ꯊꯥꯗ ꯂꯥꯏꯔꯤꯛ ꯇꯥꯕ ꯍꯥꯏꯕꯁꯤ ꯃꯇꯝꯗꯨꯒꯤ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯄꯨꯔꯅꯤꯃꯥꯅꯆꯤꯡꯕ ꯅꯨꯃꯤꯠꯇꯗꯤ ꯂꯛꯈꯤꯆꯔꯤꯠ ꯑꯁꯤ ꯌꯥꯝꯅ ꯊꯤꯅꯔꯝꯃꯤ꯫ ꯒꯧꯔ ꯂꯤꯂꯥꯅꯆꯤꯡꯕ ꯇꯠꯇꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯖꯥꯇ꯭ꯔꯥꯒ ꯄꯥꯔꯤꯕ ꯂꯥꯏꯔꯤꯛ ꯍꯥꯏꯕ ꯑꯣꯖꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯥꯂꯥ ꯁꯔꯃ ꯀꯧꯏ꯫ ꯑꯗꯨꯅ ꯖꯥꯇ꯭ꯔꯥꯒꯤ ꯌꯨꯝꯗ ꯁꯦꯕꯣꯛ ꯀꯌꯥ ꯂꯥꯛꯑꯝꯃꯤ꯫ ꯕꯩꯁꯅꯕ ꯙꯔꯃꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯊꯧꯔꯝ, ꯎꯁꯣꯞ, ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ, ꯈꯟꯅ ꯅꯩꯅꯕ ꯑꯁꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯆꯠꯅꯕꯤ ꯇ꯭ꯔꯦꯗꯤꯁꯟ ꯑꯃ ꯑꯣꯏꯔꯛꯏ꯫ ꯃꯃꯩꯊꯪꯗ ꯂꯥꯏꯔꯤꯛ ꯊꯤꯕꯅ ꯃꯔꯨꯑꯣꯏꯕ ꯁꯤꯟꯐꯝ ꯑꯣꯏꯔꯛꯈꯤ꯫ ꯖꯥꯇ꯭ꯔꯥ ꯃꯥꯏꯕꯁꯨ ꯁꯥꯔꯝꯃꯤ꯫ ꯏꯃꯨꯡ ꯑꯁꯤ ꯈꯨꯟ ꯑꯗꯨꯗ ꯃꯃꯤꯡ ಚꯠꯄ, ꯌꯥꯝꯅ ꯕꯦꯕꯍꯥꯔ ꯇꯧꯅꯕ, ꯃꯋꯥ ꯆꯠꯄ ꯑꯃꯅꯤ꯫ ꯃꯇꯝ ꯑꯃꯗꯗꯤ ꯂꯝꯗꯝꯁꯤꯗ ꯈꯨꯀꯟ ꯄꯥꯡꯒꯟꯕ ꯏꯃꯨꯡ ꯑꯣꯏꯔꯝꯃꯤ꯫ ꯖꯥꯇ꯭ꯔꯥ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯑꯁꯤꯁꯨ ꯃꯒꯨꯟ ꯌꯥꯝꯅ ꯂꯩꯔꯝꯃꯤ꯫ ꯃꯤ ꯄꯪꯆꯥꯎ ꯆꯥꯎꯔꯝꯗꯦ, ꯀꯨꯂꯩ ꯀꯨꯆꯨꯅꯤ꯫ ꯂꯃꯥꯕꯝ ꯁꯥꯒꯩꯗꯤ ꯑꯌꯥꯝꯕꯅ ꯀꯨꯆꯨ ꯃꯩ꯫ ꯀꯕꯤꯒꯨꯝꯕꯗ ꯀꯨꯆꯨ ꯉꯧꯕ ꯌꯥꯎꯔꯕꯗꯤ ꯃꯃꯥꯒꯤ ꯀꯨꯆꯨ ꯂꯧꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯖꯥꯇ꯭ꯔꯥꯒꯤ ꯑꯍꯥꯟꯕ ꯄꯣꯛꯆꯕ ꯃꯆꯥꯅꯤꯄꯥ ꯀꯃꯜ ꯁꯤꯡꯍ ꯑꯁꯤꯒꯨꯝꯕ ꯑꯣꯔꯊꯣꯗꯣꯛꯁ ꯑꯣꯏꯔꯕ ꯃꯩꯇꯩꯒꯤ ꯕꯩꯁꯅꯕ ꯑꯃꯒꯤ ꯏꯃꯨꯡꯗ ꯆꯥꯎꯔꯛꯄꯅꯤ꯫ ꯕꯩꯁꯅꯕꯀꯤ ꯂꯥꯏꯅꯤꯡ, ꯍꯤꯟꯗꯨ ꯄꯨꯔꯥꯟ, ꯂꯥꯏ-ꯇꯤꯟꯒꯤ ꯋꯥꯔꯤ, ꯙꯔꯃꯒꯤ ꯆꯠꯅꯕꯤ ꯀꯌꯥꯒ ꯁꯥꯒꯣꯟꯅꯔꯛꯄ꯫ ꯑꯄꯣꯛꯄꯅ ꯃꯥꯡꯒꯣꯟꯗ ꯂꯥꯏꯔꯤꯛ ꯊꯤꯕ ꯍꯥꯏꯕ ꯑꯧꯔꯥꯏꯕ ꯃꯌꯥꯝ ꯇꯤꯟꯅꯕ ꯇꯠꯇꯅ ꯇꯥꯔꯛꯈꯤ꯫ ꯀꯅꯥ ꯑꯃꯠꯇꯅ ꯇꯝꯕꯤꯔꯨꯕ ꯂꯩꯇꯅ ꯑꯁꯨꯝ ꯇꯠꯇꯅ ꯇꯥꯕ ꯑꯃꯁꯨꯡ ꯂꯣꯏꯅꯔꯛꯄꯗꯒꯤ ꯂꯥꯏꯔꯤꯛ ꯊꯤꯕ ꯍꯥꯏꯕꯒꯤ ꯕꯤꯁꯣꯏ ꯑꯁꯤ ꯍꯩꯔꯛꯈꯤ꯫ ꯃꯥꯁꯨ ꯂꯥꯏꯔꯤꯛ ꯊꯤꯕ ꯇꯝꯂꯛꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯄꯟꯊꯧꯅ ꯅꯥꯗꯨꯅ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯇꯉꯥꯏ ꯐꯗ꯭ꯔꯕ ꯃꯇꯥꯡꯗ ꯂꯥꯏꯔꯤꯛ ꯊꯤꯕ ꯆꯠꯄ ꯌꯥꯎꯔꯝꯃꯤ꯫ ꯑꯇꯥꯕꯁꯤꯡꯅ ꯂꯥꯏꯔꯤꯛ ꯊꯤꯕ ꯑꯣꯖꯥꯒꯤ ꯃꯆꯥꯁꯤ ꯎꯕꯗ ꯉꯛꯅꯈꯤ꯫ ꯃꯔꯝꯗꯤ ꯀꯃꯜꯅ ꯌꯥꯝꯅ ꯐꯖꯅ ꯃꯥꯒꯤ ꯄꯟꯊꯧꯗꯒꯤ ꯀꯔꯤꯁꯨ ꯇꯥꯗꯅ ꯂꯥꯏꯔꯤꯛ ꯊꯤꯕ ꯉꯝꯂꯝꯃꯤ꯫ ꯃꯥꯏ ꯄꯥꯛꯄ ꯑꯁꯤꯒꯤ ꯃꯔꯝ ꯑꯃꯗꯤ ꯀꯃꯜꯒꯤ ꯈꯣꯟꯖꯦꯜ ꯌꯥꯝꯅ ꯅꯨꯡꯁꯤ, ꯏꯁꯩ ꯁꯛꯄꯁꯨ ꯌꯥꯝꯅ ꯍꯩꯔꯝꯃꯤ, ꯏꯁꯩꯁꯨ ꯌꯥꯝꯅ ꯄꯥꯝꯖꯩ꯫ ꯃꯍꯥꯛ ꯏꯁꯩ ꯁꯛꯄꯗ ꯃꯈꯣꯜ ꯌꯥꯝꯅ ꯅꯨꯡꯁꯤ, ꯍꯥꯔꯃꯣꯅꯤꯌꯝ, ꯁꯤꯇꯥꯔ ꯖꯟꯇ꯭ꯔ ꯄꯥꯏꯗꯨꯅ ꯏꯁꯩ ꯁꯛꯄ ꯍꯩ, ꯃꯔꯛ ꯃꯔꯛꯇ ꯏꯁꯩ ꯁꯛꯄ ꯌꯥꯎꯔꯝꯃꯤ꯫ ꯃꯇꯣꯝꯇ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗ ꯇꯣꯏꯅ ꯏꯁꯩ ꯉꯪꯒꯜꯂꯤ ꯍꯥꯏꯅ ꯃꯆꯥꯅꯨꯄꯥ ꯕ꯭ꯔꯖꯦꯟꯗ꯭ꯔꯅ ꯏꯕ ꯋꯥꯔꯦꯡꯗ ꯌꯥꯎꯔꯤ꯫ ꯖꯥꯇ꯭ꯔꯥꯒꯤ ꯍꯥꯏꯗꯤ ꯀꯃꯜꯒꯤ ꯃꯄꯥ ꯖꯥꯇ꯭ꯔꯥꯒꯤ ꯃꯆꯥ 10ꯅꯤ꯫ ꯃꯈꯣꯏꯗꯤ ꯑꯃꯗ ꯀꯃꯜ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯟꯗ ꯀꯃꯜ ꯄꯣꯛꯑꯦ꯫ ꯑꯗꯩ ꯃꯊꯪꯗ ꯊꯥꯒꯣꯏ ꯗꯦꯕꯤ, ꯑꯃꯨꯁꯅꯥ ꯗꯦꯕꯤ, ꯃꯥꯙꯣꯕ ꯁꯤꯡꯍ, ꯀꯨꯕꯦꯔ ꯁꯤꯡꯍ, ꯇꯊꯣꯠ ꯗꯦꯕꯤ, ꯂꯩꯔꯦꯟꯖꯥꯎ ꯁꯤꯡꯍ, ꯚꯥꯅꯨ ꯗꯦꯕꯤ, ꯆꯟꯗ꯭ꯔꯍꯥꯁ ꯁꯤꯡꯍ, ꯖꯃꯨꯅꯥ ꯗꯦꯕꯤ ꯏꯕꯦꯇꯣꯝꯕꯤ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯏꯇꯣꯟ ꯇꯣꯟꯕꯤ꯫ ꯍꯧꯖꯤꯛ ꯖꯃꯨꯅꯥ ꯗꯦꯕꯤ ꯅꯠꯇꯅ ꯑꯇꯩꯗꯤ ꯅꯣꯡꯂꯥꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯁꯤ ꯑꯣꯖꯥ ꯅꯣꯡꯃꯥꯏꯊꯦꯝ ꯄ꯭ꯔꯣꯐꯦꯁꯔ ꯇꯣꯝꯕꯤꯅ 1999ꯒꯤ ꯃꯇꯝꯗ ꯎꯅꯕꯤꯈꯤꯕ ꯃꯇꯝꯗꯨꯗꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯖꯃꯨꯅꯥ ꯗꯦꯕꯤ ꯅꯠꯇꯅ ꯑꯇꯩꯗꯤ ꯅꯣꯡꯂꯥꯛꯈ꯭ꯔꯦ꯫ ꯋꯥꯔꯦꯡ ꯏꯖꯔꯤꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯅꯣꯡꯃꯥꯏꯊꯦꯝ ꯄ꯭ꯔꯣꯐꯦꯁꯔ ꯇꯣꯝꯕꯤ, ꯑꯩꯍꯥꯛ ꯇꯊꯣꯠ ꯗꯦꯕꯤ, ꯆꯟꯗ꯭ꯔꯍꯥꯁ ꯑꯃꯁꯨꯡ ꯖꯃꯨꯅꯥ ꯗꯦꯕꯤꯒ ꯌꯥꯝꯅ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯖꯈꯤ꯫ ꯄꯨꯝꯅꯃꯛꯇꯒꯤ ꯗꯥꯛꯇꯔ ꯀꯃꯜꯅ ꯑꯍꯟꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯣꯛꯃꯤꯟꯅꯗꯕ ꯃꯌꯥꯝꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗꯕ ꯀꯃꯜꯅ ꯑꯁꯦꯡꯕ ꯃꯌꯥꯝꯕꯗꯒꯤ ꯍꯦꯟꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯖꯕ ꯒꯧꯔꯍꯔꯤ ꯀꯧꯕ ꯃꯌꯥꯝꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯀꯃꯜꯒꯤ ꯆꯍꯤ ꯑꯁꯤ ꯒꯧꯔꯍꯔꯤꯗ ꯃꯤꯅꯀꯦꯇꯟꯅ ꯍꯪꯂꯒ ꯂꯦꯞꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯖꯥꯇ꯭ꯔꯥꯒꯤ ꯃꯌꯥꯝꯕꯒꯤ ꯃꯆꯥꯅꯤ꯫ ꯀꯃꯜꯗꯒꯤ ꯆꯍꯤ 7-9 ꯍꯜꯂꯤ꯫ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯛꯏ꯫ ꯒꯧꯔꯍꯔꯤꯅꯅꯤ ꯃꯅꯥꯎ ꯀꯃꯜꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯁ꯭ꯀꯨꯜꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯄ ꯊꯤꯟꯕꯤꯔꯛꯈꯤꯕ꯫ ꯀꯃꯜꯅ ꯁ꯭ꯀꯨꯜ ꯆꯠꯂꯨ ꯍꯥꯏꯕꯗ ꯌꯥꯗꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯕ ꯃꯇꯝꯗ
ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯩꯊꯣꯛꯄꯤꯈꯤꯕꯗꯤ ꯃꯌꯥꯝꯕ ꯒꯧꯔꯅꯅꯤ ꯉꯥꯆꯤꯡ ꯈꯖꯤꯡ ꯑꯀꯪꯕ ꯑꯉꯥꯡꯕ ꯄꯤꯖꯗꯨꯅ ꯂꯩꯊꯍꯧꯅꯕ ꯍꯣꯠꯅꯔꯤꯕ ꯀꯃꯜꯕꯨ ꯊꯦꯝꯕꯤꯈꯤꯕꯗꯨꯁꯨ ꯃꯌꯥꯝꯕ ꯒꯧꯔꯣꯅꯅꯤ ꯗꯥꯛꯇꯔ ꯀꯃꯜꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯗꯦꯕꯖꯥꯅꯤꯒꯤ ꯈꯨꯠꯏ ꯑꯁꯤ ꯊꯤꯕ ꯈꯪꯗ꯭ꯔꯗꯨꯅ ꯀꯣꯏꯊꯤ ꯊꯤꯅꯔꯛꯄꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯅꯝꯂꯤꯕꯁꯨ ꯀꯃꯜꯒꯤ ꯃꯌꯥꯝꯕ ꯒꯧꯔꯣꯅꯤ ꯒꯧꯔꯣꯒꯤ ꯃꯈꯨꯠꯇꯒꯤ ꯐꯪꯕ ꯗꯦꯕꯖꯥꯅꯤ ꯅꯥꯇꯛꯀꯤ ꯑꯇꯥꯡꯕ ꯈꯨꯠꯏꯅꯤ ꯉꯁꯤꯗꯤ ꯒꯧꯔꯣꯁꯨ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯆꯠꯂꯝꯕ ꯌꯥꯏ ꯃꯅꯥꯎ ꯀꯃꯜꯅ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝꯗꯨꯗ ꯃꯊꯪꯗ ꯗꯥꯛꯇꯔ ꯀꯃꯜꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯍꯧꯔꯛꯄ ꯃꯅꯤꯄꯨꯔꯗ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟ ꯑꯣꯏꯔꯕ ꯁꯥꯔ ꯖꯦꯝꯁ ꯖꯣꯅꯣꯁꯇꯣꯟꯅ ꯃꯍꯥꯔꯥꯖ ꯆꯟꯗ꯭ꯔꯀꯤꯇꯤꯗꯒꯤ ꯑꯌꯥꯕ ꯂꯧꯔꯒ 1885ꯗ ꯖꯣꯅꯣꯁꯇꯣꯟ ꯁ꯭ꯀꯨꯜ ꯑꯁꯤ ꯂꯤꯡꯈꯠꯈꯤꯕꯅꯤ ꯑꯍꯥꯟꯕꯗ ꯃꯁꯤ ꯃꯤꯗꯜ ꯏꯪꯂꯤꯁ ꯁ꯭ꯀꯨꯜ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯀ꯭ꯂꯥꯁ 8 ꯐꯥꯎꯕ ꯇꯝꯂꯝꯃꯤ ꯃꯅꯤꯄꯨꯔꯗ ꯁꯤꯛꯁꯥꯒꯤ ꯄꯔꯤꯡ ꯑꯁꯤ ꯑꯁꯨꯝꯅ ꯇꯧꯔꯝꯃꯤ 5 ꯁꯨꯕ 3 ꯁꯨꯕ 3 ꯁꯨꯕ 2 ꯁꯨꯕ ꯑꯍꯥꯟꯕ ꯃꯁꯤ ꯄꯥꯁ ꯇꯧꯔꯒ ꯀ꯭ꯂꯥꯁ 1 ꯑꯗꯨꯗꯒꯤ ꯀ꯭ꯂꯥꯁ 2 ꯃꯁꯤ ꯐꯥꯎꯕꯒꯤ ꯊꯥꯛ ꯑꯁꯤ ꯅꯤꯝꯅ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯍꯥꯏꯕꯗꯤ ꯂꯋꯥꯔ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯑꯗꯨꯒ ꯀ꯭ꯂꯥꯁ 3 ꯑꯃꯁꯨꯡ 4ꯅ उच्च प्राइमरी स्कूल है अपर प्राइमरी स्कूल मिडल स्कूलना क्लास 6 अमसुंग क्लास 5 अमसुंग 6 ने क्लास 6 पास तौबबु माइनर कौरमी मसी पास तौरबदी केरानी ओइबा यारे क्लास 6 7 दगी 10 फाउबना हाई स्कूल कौई तमलीबा मवोंग टेक्स्ट बुक सिंग अदु असम बोर्ड की मखा पोलमी अहानबदा बांग्ला टेक्स्ट बुक तमलमी अदुदगी बांग्लादगी मणिपुरीदा हंदोकपा टेक्स्ट बुक खरा तमनरमी ओजासिंग अयाम्बा हौरकपा मतमददी कसारदगी चेंथोकपा मैतै मचासिंगना अयाम्बा ओइरमी मतमदुदा मणिपुरदा नोंचुककी शिक्षा फंगलबा मणिपुरी मचा अमत्ता लेरमदे अहानबदा खुलकी निम्न प्राइमरी परीक्षा हाइबदी क्लास 1 अमसुंग 2 पास तौरबा मतुंगदा जोनोस्टोन स्कूलदा क्लास 3 तंबा चटनरमी छात्र मसिंग यामखलकपदगी जोनोस्टोन स्कूलदगी क्लास 3 अमसुंग 4 असी लौथोकलगा थांगमैबन मोइरांगखोम अमसुंग चिंगामखा उच्च प्राइमरी स्कूल अहुम लिंखत्तुना स्कूल सिंग असीदा क्लास 3 पास तौरकपा छात्र सिंग पुनमक्तगी सुमनतगी छात्र निफु कनागुमना यांखैनी हाइनबसु यावी खक्तमक खंगतलगा जोनोस्टोन स्कूलदा तंबा याहलमी अदुना उच्च प्राइमरी परीक्षा असी मतमदुदा यामना अचौबा परीक्षा अमा ओइना लौनरमी स्कूल अचौबदा हाइबदी जोनोस्टोन स्कूल अचौबा हाइना खंगरंबा अदुदा निफु खनबदा याउननबा होटनबा हाइबदु अवाबा अमा ओइनरमी लमावल कमल सिंह अहानबदा मणिपुर की 10 सुबा मसिंग ओइरिबा लिलोंगी निम्न प्राइमरी स्कूल तमलबा मतुंगदा मथंगदा मोइरांगखोमदा उच्च प्राइमरी स्कूल तमलमी मथंगदा जोनोस्टोन स्कूल क्लास 9 पास तौरबा मतुंगदा अहानबददी क्लास 8 फाउबदंग लेरंबनी अदे कवि चाउबसी 1896 तगिना 1950 फाउब लेरंबनी क्लास 8 पास तौरबा मतुंगदा सरकारना था अखोगी लुपा 13 स्कॉलरशिप पीरगा अखोगी 1996 दा शिलोंगदा लाइक तंबा थारंबनी शिलोंग गवर्नमेंट हाई स्कूल क्लास 10 तंबा चलंबनी 1921 नत्रगा 22 दा कलकत्ता विश्वविद्यालय की मखादा प्रवेशिका एंट्रांस परीक्षा पास तौई कमल न परीक्षा दा अहुम सुबा पोजीशन दा लाखी यामना फबा छात्र ओइना हौरई परीक्षा खुदिंगी मकोक मथंग ओइ मणिपुर स्टेट की छात्रवृत्ति फंगदुना लाइक तमलखी मतमदुदा छात्रवृत्ति फंगद्रबदी लाइक तंबा ngamnaramde यामना लाइरबा सेल थुंगी फिबम यामना फत्तबा मतमनी थापलबा लंगथबाल कुंजदगी माइल 5 रोम लापना लेरिबा मोइरांगखोम अमसुंग जोनोस्टोन स्कूल दा नुमित खुदिंगी खोंगना हंगलंदा उफुल मरक्तुदा सही कया मखुत्ता लाइक योमलगा येपलगा लाइक तंबा चटपा हाइबसी यामना अवाबगी मसकनी अखांग कनबा अमगा लोइनना थवोइना लाइक तमलगे हाइबा लिंजेन अमा लेबदगी कमलना लाइक तंबा ngamkhibani mayumda स्कूल दगी हलकपा मतमददी कमलगी मसक खंगबा ngamlamde mamai mamit ufulna pungkup kupsilami मतमदुदा लंबी थोंग यामना फलमदे
ꯀꯣꯏꯂꯥꯁ ꯊꯥꯗꯕ ꯃꯔꯝꯅ ꯎꯐꯨꯜ ꯑꯗꯨꯒ ꯅꯣꯡꯖꯨ ꯊꯥꯗꯅ ꯂꯩꯈꯣꯝꯅ ꯈꯨ ꯌꯧꯔꯝꯃꯤ ꯂꯝꯕꯤ ꯄꯨꯝꯅꯃꯛ ꯆꯔꯣꯠ ꯁꯤꯡꯅꯥꯡꯅ ꯄꯤꯛ ꯄꯤꯛ ꯊꯜꯂꯝꯃꯤ ꯃꯅꯤꯄꯨꯔꯗ ꯅꯣꯡꯆꯨꯞꯀꯤ ꯁꯤꯛꯁꯥ ꯍꯧꯔꯛꯄ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯇꯝꯕꯤꯅꯕ ꯁꯥꯇ꯭ꯔ ꯂꯩꯔꯝꯗꯦ ꯏꯪꯒ꯭ꯔꯥꯖꯤ ꯇꯝꯕꯁꯤ ꯃꯥꯡꯉꯤ ꯍꯥꯏꯅ ꯂꯧꯅꯔꯝꯃꯤ ꯁꯔꯀꯥꯔꯅ ꯂꯦꯝꯅ ꯆꯦ ꯀꯣꯂꯣꯝ ꯁ꯭ꯂꯦꯠ ꯃꯨꯛ ꯄꯤꯗꯨꯅ ꯊꯦꯝꯂꯒ ꯇꯝꯅꯍꯜꯂꯝꯕꯅꯤ ꯃꯗꯨꯗꯒꯤ ꯈꯔ ꯈꯔ ꯇꯝꯕ ꯍꯧꯅꯔꯛꯂꯝꯃꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯅꯪꯕ ꯐꯤꯕꯝ ꯐꯠꯇꯕ ꯃꯔꯝꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯁꯥꯇ꯭ꯔꯁꯤꯡꯗ ꯏꯝꯐꯥꯜꯗ ꯂꯩꯕ ꯀꯥꯡꯕꯨꯅ ꯊꯥꯗ ꯂꯨꯄꯥ 2 ꯑꯗꯨꯒ ꯈꯨꯡꯒꯪꯗ ꯂꯩꯕꯁꯤꯡꯅ ꯂꯨꯄꯥ 3 ꯄꯤꯔꯝꯃꯤ ꯃꯁꯤꯕꯨ ꯁꯥꯇ꯭ꯔ ꯕꯤꯠꯇꯤ ꯀꯧꯔꯝꯃꯤ LP ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯒꯤ ꯇꯣꯂꯣꯞꯅ ꯊꯥ ꯑꯃꯗ ꯂꯨꯄꯥ 15 ꯑꯣꯏꯔꯝꯃꯤ ꯑꯣꯖꯥ ꯇꯣꯟꯒꯤꯅ ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ 8.5 ꯑꯗꯨꯒ ꯆꯧꯀꯤꯗꯥꯔꯒꯤꯅ ꯂꯨꯄꯥ 3 ꯑꯣꯏꯔꯝꯃꯤ ꯁꯥꯇ꯭ꯔ ꯑꯌꯥꯝꯕꯅ ꯐꯩꯖꯣꯝ ꯁꯦꯠꯅꯔꯝꯃꯤ ꯃꯗꯨꯁꯨ ꯑꯌꯥꯝꯕꯅ ꯂꯩꯕ ꯉꯝꯅꯔꯝꯗꯦ ꯐꯩꯖꯣꯝ ꯑꯃꯒꯤ ꯃꯃꯜ ꯑꯅꯥ 10 ꯈꯛꯇꯅꯤ ꯑꯂꯨ ꯁꯦꯔ 30ꯅ ꯆꯥꯡ ꯑꯃ ꯁꯥꯔꯝꯃꯤ ꯆꯥꯡ ꯑꯃꯒꯤ ꯃꯃꯜ ꯁꯤꯀꯤ 3 ꯈꯛꯇꯅꯤ ꯅꯤꯄꯥ ꯑꯅꯤꯅ ꯐꯨꯠ 10 ꯄꯥꯛꯄ ꯐꯨꯠ 5 ꯂꯨꯕ ꯄꯨꯈ꯭ꯔꯤ ꯑꯃ ꯇꯧꯕꯒꯤ ꯃꯃꯜ ꯈꯨꯠꯁꯨꯃꯜ ꯑꯁꯤ ꯁꯤꯀꯤ ꯑꯃꯈꯛꯇ ꯄꯤꯅꯔꯝꯃꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝꯁꯤꯡꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯅꯕꯒꯤ ꯎꯄꯥꯏꯗꯤ ꯃꯔꯨ ꯑꯣꯏꯅ ꯁꯟꯒꯥꯔꯤꯅ ꯑꯣꯏꯔꯝꯃꯤ ꯑꯌꯥꯝꯕꯅ ꯈꯣꯡꯅ ꯆꯠꯅꯔꯝꯃꯤ ꯃꯅꯤꯄꯨꯔꯒꯤ ꯂꯥꯏꯔꯕꯒꯤ ꯐꯤꯕꯝ ꯑꯁꯤ ꯗꯥꯛꯇꯔ ꯂꯩꯔꯦꯟ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯅꯤꯁꯨꯕ ꯑꯅꯥ ꯂꯥꯏꯌꯦꯡꯒꯤ ꯗꯥꯛꯇꯔꯅꯤ ꯃꯥꯅ ꯐꯣꯡꯕ ꯑꯩꯈꯣꯏꯒꯤ ꯌꯀꯥꯏꯔꯣꯜ ꯍꯥꯏꯕ 1932ꯗꯒꯤ ꯐꯣꯡꯕꯅꯤ ꯍꯥꯏꯔꯤꯕ ꯌꯀꯥꯏꯔꯣꯜꯗꯒꯤꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯃꯤ ꯃꯥꯅ ꯃꯁꯤꯗ ꯏꯔꯝꯕ ꯑꯃ ꯀꯣꯠ ꯇꯧꯕꯤꯔꯤ ꯑꯣꯖꯥꯅ ꯑꯁꯨꯛ ꯍꯣꯡꯈ꯭ꯔꯕ ꯊꯨꯝ ꯑꯁꯤ ꯃꯇꯤꯛ ꯆꯥꯅ ꯂꯩꯅꯤꯡꯉꯥꯏ ꯁꯦꯜ ꯂꯩꯇ꯭ꯔꯗꯨꯅ ꯆꯝꯐꯨꯠ ꯐꯨꯠꯂꯒ ꯃꯍꯤ ꯌꯥꯎꯅ ꯊꯥꯛꯂꯕꯗꯤ ꯊꯨꯝ ꯅꯝꯂꯣꯏ ꯍꯥꯏꯗꯨꯅ ꯃꯍꯤ ꯆꯤꯊꯣꯛꯂꯒ ꯊꯨꯝ ꯊꯥꯛꯅꯔꯝꯃꯤ ꯌꯨꯝ ꯏꯅ ꯀꯨꯞꯄ ꯉꯝꯗ꯭ꯔꯗꯨꯅ ꯑꯍꯣꯡꯕ ꯊꯤꯕꯗ ꯆꯔꯣꯠꯅ ꯀꯨꯞꯄꯤ ꯃꯆꯥ 10 ꯄꯣꯛꯄ ꯑꯗꯨꯒꯨꯝꯕ ꯃꯇꯝ ꯑꯗꯨꯗ ꯃꯆꯥ 10 ꯄꯣꯛꯄ ꯖꯥꯇ꯭ꯔꯥ ꯍꯥꯏꯕꯗꯤ ꯀꯃꯜꯒꯤ ꯃꯄꯥ ꯂꯃꯥꯕꯝ ꯖꯥꯇ꯭ꯔꯥꯒꯤ ꯏꯃꯨꯡꯗ ꯀꯃꯜ ꯅꯠꯇꯅ ꯑꯇꯩꯗꯤ ꯃꯍꯩ ꯇꯝꯍꯟꯕ ꯉꯝꯂꯝꯗꯦ ꯂꯥꯏꯔꯤꯛ ꯐꯕ ꯃꯔꯝ ꯃꯣꯛꯄ ꯀꯃꯜ ꯑꯩꯈꯣꯏ ꯃꯦꯇ꯭ꯔꯤꯛ ꯄꯔꯤꯈꯥ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯏꯟꯇ꯭ꯔꯥꯟꯁꯇꯨ ꯄꯥꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯥ ꯗꯤꯕ꯭ꯔꯨꯒꯔꯗ ꯗꯥꯛꯇꯔ ꯇꯝꯕ ꯑꯩꯈꯣꯏꯒꯤ ꯆꯠꯀꯗꯧꯔꯦ ꯑꯗꯣ ꯗꯤꯕ꯭ꯔꯨꯒꯔꯗ ꯗꯥꯛꯇꯔ ꯇꯝꯕ ꯗꯥꯛꯇꯔ ꯀꯃꯜ ꯁꯤꯡꯍ ꯃꯦꯇ꯭ꯔꯤꯛ ꯄꯔꯤꯈꯥꯗ ꯍꯥꯏꯕꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯁꯤꯈꯥꯗ 3ꯁꯨꯕꯗ ꯂꯥꯛꯏ ꯃꯇꯝꯗꯨꯒꯤ ꯃꯅꯤꯄꯨꯔꯗ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯥꯟꯕ ꯑꯃꯁꯨꯡ ꯑꯅꯤꯁꯨꯕꯗ ꯂꯥꯛꯄꯅ ꯖꯦꯅꯔꯦꯜ ꯂꯥꯏꯟꯗ ꯍꯥꯏꯕꯗꯤ ꯑꯥꯔꯠ ꯁ꯭ꯇ꯭ꯔꯤꯝ ꯃꯍꯩ ꯇꯝꯕ ꯊꯥꯔꯝꯃꯤ ꯑꯗꯨꯒ 3ꯁꯨꯕ ꯑꯃꯁꯨꯡ 2ꯁꯨꯕ ꯂꯥꯛꯄ ꯁꯥꯇ꯭ꯔꯁꯤꯡꯅ ꯇꯦꯛꯅꯤꯀꯦꯜ ꯑꯃꯁꯨꯡ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯂꯥꯏꯟꯗ ꯊꯥꯔꯝꯃꯤ ꯀꯣꯃꯣꯜ ꯃꯁꯥꯅ ꯖꯦꯅꯔꯦꯜ ꯂꯥꯏꯟꯗ ꯆꯠꯄ ꯄꯥꯝꯖꯔꯕꯁꯨ ꯗꯥꯛꯇꯔ ꯇꯝꯕ ꯇꯥꯈꯤ ꯗꯥꯛꯇꯔ ꯇꯝꯅꯕꯒꯤꯗꯃꯛ ꯁꯔꯀꯥꯔꯅ ꯁꯤꯠ 2 ꯈꯛ ꯈꯥꯛꯇꯨꯅ ꯊꯝꯂꯝꯃꯤ ꯀꯃꯜ ꯈ꯭ꯔꯤꯁꯇꯥബ്ꯗ ꯑꯩꯈꯣꯏꯒꯤ 1921 ꯅꯠꯇ꯭ꯔꯒ 22ꯗ ꯗꯤꯕ꯭ꯔꯨꯒꯔꯗ ꯂꯩꯕ ꯕꯦꯔꯤ ꯍ꯭ꯋꯥꯏꯠ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯗ ꯃꯦꯗꯤꯀꯦꯜ ꯁ꯭ꯀꯨꯜꯗ LMP ꯍꯥꯏꯕꯗꯤ ꯂꯥꯏꯁꯦꯟꯁꯤꯌꯦꯠ ꯃꯦꯗꯤꯀꯦꯜ ꯄ꯭ꯔꯥꯛꯇꯤꯁꯅꯔ ꯆꯍꯤ 4ꯒꯤ ꯀꯣꯔꯁꯅꯤ ꯇꯝꯕ ꯆꯠꯂꯝꯃꯤ ꯃꯇꯝꯗꯨꯗ LMP ꯇꯝꯕ ꯑꯔꯥꯏꯕ ꯊꯕꯛ ꯑꯣꯏꯔꯝꯗꯦ ꯃꯦꯇ꯭ꯔꯤꯛꯇ ꯐꯥꯔꯁ ꯗꯤꯕꯤꯖꯟꯗ ꯄꯥꯁ ꯇꯧꯗ꯭ꯔꯕꯗꯤ ꯇꯝꯕ ꯌꯥꯔꯝꯗꯦ ꯑꯍꯥꯟꯕ ꯆꯍꯤ 2 ꯑꯗꯨ ꯐꯤꯖꯤꯛꯁ ꯑꯃꯁꯨꯡ ꯀꯦꯃꯤꯁꯇ꯭ꯔꯤ ꯇꯝꯂꯝꯃꯤ ꯀꯝꯄꯜꯁꯔꯤ ꯄꯦꯄꯔꯅꯤ ꯐꯦꯜ ꯑꯣꯏꯕ ꯌꯥꯔꯝꯗꯦ ꯊꯥ 3ꯒꯤ ꯑꯀꯟꯕ ꯃꯤꯂꯤꯇꯔꯤ ꯇ꯭ꯔꯦꯅꯤꯡ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ ꯃꯤꯂꯤꯇꯔꯤ ꯏꯟꯁꯇ꯭ꯔꯛꯇꯔ ꯀꯧꯊꯣꯛꯂꯒ ꯇꯝꯍꯟꯕꯅꯤ ꯍꯛꯆꯥꯡ ꯅꯥꯗ ꯌꯦꯛꯇꯅꯕ ꯇꯧꯕ ꯇ꯭ꯔꯦꯅꯤꯡꯅꯤ ꯏꯝꯐꯥꯜꯗꯒꯤ ꯗꯤꯃꯥꯄꯨꯔ ꯆꯠꯄꯗ ꯅꯨꯃꯤꯠ 2 ꯆꯪꯂꯝꯃꯤ ꯀꯣꯍꯤꯃꯥꯗ ꯅꯣꯡꯃ ꯂꯦꯛꯂꯝꯃꯤ ꯑꯉꯟꯕ ꯃꯇꯝꯗꯗꯤ ꯁꯟ ꯒꯥꯔꯤꯅ ꯆꯠꯅꯔꯝꯃꯤ ꯀꯣꯍꯤꯃꯥꯗ ꯂꯦꯛꯄꯒꯤ ꯃꯔꯝꯗꯤ ꯂꯝꯕꯤ ꯌꯥꯝꯅ ꯄꯤꯛꯄꯅ ꯒꯥꯔꯤ ꯊꯩꯅꯐꯝ ꯂꯩꯇꯕꯅ ꯀꯣꯍꯤꯃꯥꯗ ꯈꯥꯝꯅꯔꯒ ꯊꯩꯅꯔꯝꯕꯅꯤ ꯖꯤꯞ ꯒꯥꯔꯤꯃꯨꯛ ꯆꯥꯎꯕ 6 ꯁꯤꯂꯤꯟꯗꯔ ꯍꯥꯏꯅ ꯈꯪꯅꯕ ꯃꯤ ꯌꯥꯝꯅ ꯆꯟꯗꯕ ꯒꯥꯔꯤ ꯑꯃꯁꯨ ꯗꯤꯃꯥꯄꯨꯔꯗ ꯆꯦꯜꯂꯝꯃꯤ ꯄꯣꯠ ꯆꯩꯁꯨ ꯍꯥꯞꯄꯤ ꯃꯤꯁꯨ ꯇꯣꯡꯉꯤ ꯑꯉꯝꯕ ꯀꯥꯈꯠꯄ ꯉꯝꯗꯗꯨꯅ ꯇꯣꯡꯉꯤꯕ ꯄꯦꯁꯦꯟꯖꯔꯁꯤꯡꯅ ꯀꯨꯝꯊꯔꯒ ꯏꯟꯅꯕ ꯌꯥꯎꯅꯔꯝꯃꯤ ꯃꯁꯤ ꯅꯠꯇꯕ ꯀꯥꯔꯕꯥꯔꯋꯥꯂꯥꯁꯤꯡꯅ ꯄꯣꯠ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯇꯧꯅꯕ ꯃꯤꯅꯆꯤꯡꯕ ꯁꯟꯒꯥꯔꯤ ꯑꯃꯁꯨ ꯆꯠꯅꯔꯝꯃꯤ ꯌꯥꯝꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯑꯋꯥꯕ ꯈꯣꯡꯆꯠꯅꯤ ꯗꯤꯃꯥꯄꯨꯔꯗꯒꯤ ꯒꯨꯋꯥꯍꯥꯇꯤ ꯐꯥꯎꯕꯒꯤꯗꯤ ꯔꯦꯜ ꯒꯥꯔꯤꯗ ꯆꯠꯅꯔꯝꯃꯤ ꯚꯔꯥꯅ ꯂꯨꯄꯥ 3ꯒ ꯄꯥꯏ 25 ꯑꯣꯏꯔꯝꯃꯤ ꯈꯨꯗꯣꯡ ꯊꯤꯔꯕ ꯈꯣꯡꯆꯠꯁꯤꯡ ꯑꯗꯨ ꯁꯤꯡꯅꯗꯨꯅ ꯃꯍꯩ ꯇꯝꯂꯛꯈꯤꯕꯅꯤ ꯑꯩꯈꯣꯏꯒꯤ
ꯀꯃꯜ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯥꯛꯇꯔ ꯀꯃꯜꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯇꯝ ꯍꯥꯏꯕ ꯋꯥꯔꯦꯡ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯑꯣꯏꯅ ꯄꯥꯊꯣꯛꯆꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯃꯊꯪꯗ ꯑꯔꯣꯏꯕ ꯁꯔꯨꯛ ꯑꯣꯏꯅ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯑꯣꯏꯅ ꯊꯝꯖꯒꯦ ꯑꯗꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯁꯅꯥꯊꯣꯡꯒꯤ ꯃꯅꯤꯟꯗ꯭ꯔ ꯀꯣꯟꯁꯝ ꯑꯩꯍꯥꯛꯅ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯅꯣꯂꯨꯛꯅ ꯈꯨꯔꯨꯝꯖꯔꯤ